ꯂꯩꯔꯒꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯈ ꯍꯁꯤꯅꯥꯅꯁꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯦꯁꯟ ꯑꯃ ꯑꯩꯈꯣꯏ ꯁꯦꯝꯕꯒꯤ ꯋꯥꯐꯝꯁꯤ ꯃꯌꯥꯝꯅ ꯂꯣꯏꯅꯃꯛ ꯊꯦꯡꯅꯕꯤꯈꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍ꯭ꯋꯥꯏꯠ ꯃꯦꯟ ꯑꯃꯅ ꯍꯥꯏ ꯃꯗꯨꯗꯤ ꯃꯤ ꯍ꯭ꯋꯥꯏꯠ ꯃꯦꯟꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯑꯩ ꯃꯃꯤꯡꯗꯨ ꯊꯦꯡꯅꯖꯗ꯭ꯔꯦ ꯑꯗꯨꯅ ꯍꯥꯏ ꯑꯗꯨ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯦꯗ ꯁꯦꯟ ꯃꯥꯔꯇꯤꯟ ꯑꯥꯏꯂꯦꯟꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯁꯥꯎꯠꯇ ꯂꯩꯕ ꯑꯥꯏꯂꯦꯟꯁꯦ ꯄꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯁꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯅꯪꯒꯤ ꯏꯂꯦꯛꯁꯟꯗ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯝꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯒꯤ ꯋꯥꯐꯝꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯈ ꯍꯁꯤꯅꯥꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯦꯁꯟ ꯑꯃ ꯂꯩꯕꯥꯛ ꯑꯍꯨꯝꯁꯤꯗꯒꯤ ꯈꯥꯏꯗꯣꯛꯑꯒ ꯊꯝꯕꯒꯤ ꯋꯥꯐꯝꯁꯨ ꯍꯥꯟꯅ ꯂꯩꯈꯤꯕ ꯋꯥꯐꯝ ꯑꯃ ꯑꯣꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯑꯁꯤ ꯃꯥꯅ ꯃꯦ ꯊꯥ 2024ꯗ ꯍꯥꯏꯈꯤꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯑꯩꯗꯤ ꯄꯤꯕ ꯉꯝꯃꯣꯏ ꯑꯗꯨꯒꯨꯝꯕ ꯖꯒꯥ ꯑꯃ ꯅꯦꯚꯦꯜ ꯕꯦꯁ ꯑꯃ ꯊꯝꯕꯒꯤ ꯑꯥꯏꯂꯦꯟꯗꯨ ꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯔꯨꯕꯒꯤꯗꯃꯛꯇ ꯃꯥ ꯑꯥꯒꯁ 2024ꯗ ꯃꯥ ꯇꯣꯄꯜ ꯇꯧꯈ꯭ꯔꯦ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯖꯣꯔꯥꯝꯒꯤ ꯑꯗꯨꯒꯨꯝꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯃꯃꯥꯡꯗꯁꯨ 29 ꯖꯨꯟ 2023ꯗ ꯗꯤꯃꯥꯟ ꯐꯣꯔ ꯁꯦꯄꯔꯦꯠ ꯀꯟꯇ꯭ꯔꯤ ꯕꯥꯏ ꯋꯥꯔꯜ ꯀꯨꯀꯤ ꯖꯣ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯀꯥꯎꯟꯁꯤꯜꯅꯁꯨ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜꯗ ꯄꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯁꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛꯁꯤ ꯌꯦꯡꯂꯨꯔꯒꯗꯤ ꯉꯁꯥꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯋꯥꯐꯝ ꯂꯩ ꯁꯦꯄꯔꯦꯠ ꯇꯦꯔꯤꯇꯣꯔꯤꯒꯤ ꯋꯥꯐꯝ ꯂꯩ ꯈꯔ ꯑꯃꯅ ꯀꯟꯇ꯭ꯔꯤ ꯑꯃ ꯁꯦꯝꯕꯒꯤ ꯋꯥꯐꯝꯁꯦ ꯍꯥꯟꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯖꯣ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯀꯥꯎꯟꯁꯤꯜꯁꯤꯅꯁꯨ ꯃꯈꯣꯏꯅ ꯍꯥꯏꯈꯤꯕ ꯑꯃ ꯑꯃꯨꯛꯀ ꯍꯟꯅ ꯄꯟꯖꯔꯕꯗ 29 ꯖꯨꯟ 2023ꯗ ꯃꯈꯣꯏꯅꯁꯨ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜꯗ ꯑꯗꯨꯒꯨꯝꯕ ꯄꯤꯈꯤꯕ ꯋꯥꯐꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩ ꯂꯩꯈ꯭ꯔꯦ ꯁꯤꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯁꯨꯁꯤ ꯃꯌꯥꯝ ꯑꯃ ꯈꯥꯏꯗꯣꯛꯑꯦ ꯈꯔ ꯑꯃꯅ ꯃꯈꯣꯏ ꯒ꯭ꯔꯨꯞꯇꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯍꯜꯂꯤ ꯈꯔ ꯑꯃꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯇꯥꯜꯍꯜꯂꯤ ꯈꯔ ꯑꯃꯅ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜ ꯇꯥꯜꯍꯜꯂꯤ ꯈꯔ ꯑꯃꯅ 6th ꯁꯦꯗꯨꯜ ꯇꯥꯜꯍꯜꯂꯤ ꯈꯔ ꯑꯃꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯀꯨꯀꯤꯖꯣꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯂꯩꯕꯥꯛ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯀꯥꯞ ꯑꯥꯎꯠ ꯇꯧꯔꯒ ꯁꯦꯝꯒꯅꯤꯅ ꯇꯥꯜꯂꯤ ꯃꯁꯤ ꯑꯩꯅ ꯈꯟꯖꯕꯗ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯏꯃꯤꯗꯤꯌꯦꯠꯂꯤ ꯀꯨꯀꯤꯖꯣꯒꯤ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯏꯟꯗꯤꯄꯦꯟꯗꯦꯟ ꯀꯟꯇ꯭ꯔꯤ ꯑꯃ ꯇꯥꯟꯕꯁꯤ ꯐꯪꯗ꯭ꯔꯒꯁꯨ ꯑꯇꯩꯁꯤꯡꯗꯨ ꯐꯪꯕꯗꯨꯅ ꯁ꯭ꯇꯦꯞ ꯑꯃ ꯃꯣꯏꯒꯤ ꯑꯜꯇꯤꯃꯦꯠ ꯒꯣꯜꯗꯤ ꯑꯜꯇꯤꯃꯦꯠ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗꯤ ꯍꯥꯏꯔꯤꯕ ꯀꯨꯀꯤꯖꯣ ꯆꯤꯟꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯃ ꯀꯥꯞ ꯇꯧꯔꯛꯄꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯕꯨ ꯐꯪꯉꯕꯁꯨ ꯑꯃꯕꯨ ꯇꯧꯔꯕꯁꯨ ꯁ꯭ꯇꯦꯞ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯃꯥꯜꯂꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝꯗꯨ ꯊꯝꯖꯕꯅꯤ ꯂꯣꯏꯅꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯒꯁꯨ ꯃꯌꯥꯝꯅ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯀꯤ ꯄꯣꯠ ꯑꯃꯁꯨ ꯍꯦꯛ ꯄꯨꯁꯤꯟꯕꯤꯔꯛꯄ ꯊꯦꯡꯅꯩ ꯑꯩꯁꯨ ꯃꯗꯨ ꯁꯔꯨꯛ ꯈꯔꯗꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯀꯤ ꯄꯣꯠꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯌꯥꯝ ꯉꯜꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯁꯨ ꯑꯗꯨꯝ ꯃꯣꯠ ꯄꯤꯖꯔꯒ ꯂꯥꯛꯆꯕꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯀꯟꯇꯦꯛꯁꯇ ꯂꯥꯛꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅꯁꯨ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯑꯣꯅꯔꯦꯕꯜ ꯒꯕꯔꯅꯔ ꯑꯅꯨꯁꯤꯌꯥ ꯎꯀꯦꯅꯁꯨ ꯃꯥꯅ ꯍꯥꯏꯕ ꯂꯩꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯄꯥꯟꯗꯒꯤ ꯏꯟꯐꯤꯜꯇ꯭ꯔꯦꯇꯔ ꯆꯪꯉꯛꯄꯗꯒꯤ ꯊꯣꯛꯄꯅꯤ ꯍꯥꯏꯕ ꯄꯣꯠ ꯂꯩꯈ꯭ꯔꯦ ꯑꯣꯅꯔꯦꯕꯜ ꯁꯨꯄ꯭रीम ꯀꯣꯔꯠꯅ ꯇꯣꯇꯦꯜ ꯀꯣꯂꯥꯞꯁ ꯑꯣꯐ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯅꯤ ꯍꯥꯏꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯂꯩꯔꯤꯕ BJPꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟ ꯁꯦꯟꯇ꯭ꯔꯦꯜ ꯁꯔꯀꯥꯔꯁꯤꯅ ꯄꯣꯠꯁꯦ ꯈꯔꯗꯤ ꯑꯣꯜꯔꯦꯗꯤ ꯎꯕ ꯃꯥꯜꯂꯦ ꯃꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯉꯛꯆꯔꯤꯕꯗꯤ ꯃꯁꯤ ꯄꯥꯔꯇꯤ ꯂꯥꯏꯟꯗ ꯀꯔꯤꯗ ꯂꯩꯕꯥꯛꯀꯤ ꯏꯁꯨꯅꯤ ꯑꯗꯨꯒꯤ ꯂꯥꯏꯟꯗꯨ ꯉꯥꯛꯇꯗ ꯄꯣꯂꯤꯇꯤꯀꯦꯂꯥꯏꯁ ꯇꯧꯔꯒ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯉꯥꯡꯕ ꯉꯥꯛꯇꯅꯦꯅꯁꯨ ꯂꯧꯕꯤꯒꯅꯨ ꯑꯩꯅ ꯌꯥꯝꯅ ꯉꯛꯆꯔꯤꯕꯗꯤ ꯗꯕꯜ ꯏꯟꯖꯤꯟ ꯒꯚꯔꯟꯃꯦꯟꯠꯅꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯉꯛꯆꯔꯤꯕꯁꯤ ꯁꯤꯒꯨꯝꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯁꯦꯟꯇꯔꯗꯁꯨ ꯁ꯭ꯇꯦꯠꯇꯁꯨ ꯄꯥꯜꯂꯒ ꯁꯦꯟꯇꯔꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯕ ꯃꯀꯣꯛ ꯊꯣꯡꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯁꯤ ꯈꯪꯗꯕꯅꯣ ꯄꯥꯎ ꯐꯥꯎꯅꯗꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯑꯖꯦꯟꯗꯥ ꯑꯃ ꯂꯩꯔꯦ ꯍꯤꯗꯟ ꯑꯖꯦꯟꯗꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯗꯕ꯭ꯔꯥ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯍꯥꯏꯕꯁꯤ ꯐꯦꯂꯔ ꯑꯣꯐ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯅꯦꯅ ꯗꯦꯠ ꯇꯥꯔꯤꯛ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕ ꯉꯥꯛꯇꯅꯤ ꯂꯩꯕꯅꯤ ꯑꯅꯤꯁꯨꯕꯗ ꯃꯥꯅ ꯑꯃꯨꯛ ꯍꯥꯏ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ ꯁꯦꯟꯇꯔꯒꯤꯗꯤ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯍꯣꯠꯅꯔꯤ ꯑꯍꯨꯝꯁꯨꯕꯗ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯃꯔꯤꯁꯨꯕꯗ ꯗꯤꯐꯣꯔꯦꯁꯇꯦꯁꯟꯗꯒꯤ ꯗꯤꯁꯦꯟꯗꯦꯟ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯦ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯀ꯭ꯔꯥꯏꯁꯤꯁꯁꯤꯒꯤ ꯏꯃꯤꯗꯤꯌꯦꯠ ꯀꯣꯔꯁꯇꯤ ꯑꯣꯏꯕ ꯌꯥꯏ ꯃꯅꯨꯡꯗ ꯐꯨꯝꯃꯤꯕ ꯄꯣꯠꯁꯦ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯗꯨ ꯇꯥꯛꯄꯗꯤ ꯃꯥ ꯁꯦꯟꯇꯔꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯁꯦꯟꯇꯔꯗ ꯄꯥꯜꯂꯤꯕ ꯒꯚꯔꯟꯃꯦꯟꯠ ꯁꯤꯒ ꯁ꯭ꯇꯦꯠꯇ ꯂꯩꯕꯁꯤꯒ ꯁꯝꯅꯗꯕ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃ ꯍꯥꯏꯗꯕ ꯐꯥꯎꯗꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯊꯣꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯅꯦꯚꯦꯜ ꯕꯦꯁ ꯑꯃ ꯂꯤꯡꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯌꯥꯗꯕꯒꯤ ꯗꯤꯁ ꯑꯦꯟ ꯗꯦꯠ ꯑꯗꯨ ꯑꯗꯥ ꯂꯩꯔꯦ
adubu aina sum pajabada igi knowledge da aina khangjabada any intelligence CIA oigera amo oigera mokoina tongjen basi leibatu gi issue da khallaga tongjen hai aduna di Bangladesh ki so haina balai awami league ki yang kuina akoi keno torpa moi quota system torpa pm da disen der permani sate ki quota da ada haiba mayam maram leigre madura tongjen laga thuai gre akoi gi sisu hana dagi hana talakpa kuki chingi makoi gi separate administration 1960s dagi 50s dagi talakpa mayam duda hojiki hairiba mayam leiba aidi international gi agenda pro su Europe na khanjai maduna maram oiduna makoina madura tongchalaga samna haibada so far my knowledge is concerned intelligence ki mayam hena khangbi ba pabi bu su yogi rongani masi makoina tonghin basi local issue ta manipur se hojik kuki chin jogi natraga international gi adumba agenda amada makhoi ge leba am semde yade harpa chida mani maruina manipur valley da leriba isilinaw kino object tawi adogoidi manipur gi valley da leriba isilinaw sam thugai da yadi hayo chida zat ki pot mayam ma hana leba issue aikogi hana dagi indigenous people gi non indigenous ki adu gi adagi leba issue hi da torga khoi sum thugai da honor ka driver se ai chawna chingna ba ngamde haidare maramdi makoina tongjela ga thuai basi janai oiba local issue sing da indigenous oiba issue sing da tongjela ga taw ponina adugi wa hom na choi ning janingi aduga loina na hai phagi aina aigi lochel pachida ina thamjanin se question kar da thamjage why these factors were not known and taken care of by the state BJP government khai hana thamjanin si haiba international gi hojik tholei poche manungda geopolitics ni descended ni na lei poche manipur gi lei state BJP government na kari gi dam ta na khamdabano india gi the external affairs ki kari gi lei report mayam lai gare home gi kari gi ministry mayam le role lei intelligence mayam lei sina manipur government share to dabra khangan dabra kari khangmam dabano haiba sima I thamjage ani subada India government na haiba poche una haiba di India gi army natraga paramilitary natraga military 60,000 hena akoi gi lamjida changakre haiba se koina achaw plane da purukpa kholpa photo bo yauna koi thengna kare adu changakhrga di makoina 60,000 duna siguma international gi oiba issue ma lakpada kuki jo gi country ma India da gi su khaidoga aduga Burma da gi su khaidoga Bangladesh da gi su khaidoga simne haiba si India government na kari gi tumina laibano haiba simasu ai ani suba question oin thamjage ahum suba question da ina thamjaningi si haiba India government se hojiki laiba China na takchalakpa China na hojiki laiba chepyu gi kari gi kaladan project ki laiba kuki jo na laiba region jida control to bidore aduna mase takchalakpa sina pot sina maram oiduna aduga India na quadrilateral alliance ki saruk ama USA ne India ne Australia ne Japan ne adugi saruk ama oirubuduna China na from the takchalakpa sida madu loksan gi saruk China na control to du saruk pudi mase akhoi to khaina ma thamuraga China sanhandaba adu sunna kandusu quadrilateral alliance de India su yomina America na chingba USA na chingba se ki widagi tumin na India na leiribra haiba question se machu ai hangdaw ngamde loya na mari su boda ina haijaningi si hujiki wafung dumangni India government si khangna kaido wing da khangoi do no world gi tamang to world gi da huji military power da for position or ngani aduga yang powerful level leba mani China amasung USA gi adugumba policy dugi military sandwich torbara sakhaira bara magi asoya policy duna atai thoiba Canada da Kari da thoiba somda sungai leiriba policy maya mai sangdokcha roe domdadi adugi mai leinaba kaino natabani India gi foreign policy BJP government gi foreign policy totally flop oirabra masina flop oibana maram oiduna ngasagi leiriba Brahmana 1947 da ning tamokdagi na hugi boboda India ga mari leina dana adumla abuni foreign policy se China so dum changak na dum leiribani adu pan gi ba sarkar singina ngasi boboda
इंडिया के लिए सिटीजन सिंह अमचुंग प्रजा सिंह अचुक यामना तमथीना वाहनबा अमचुंग सोहनबा से अमुक्त तौगिद्री इंडिया की असोम फॉरेन पॉलिसी ना बीजेपी की असोम फॉरेन पॉलिसी ना मरम मोइदुना अखोय मणिपुर की प्रजा नॉर्थ ईस्ट की प्रजा से वाहनबरा है वाफम सिमसु या मयाम